ngasi phongkhiba tongan manipuri siphongsingdagi maruoibi I pausing myamna thamjagi ahanbada sanalaipa pauksidagi khongkasaraga amot akai fathaudi kangon chumna luisindabagi manipulenga awapumda tare crores fine thinaba NGT na lengak ta khankhre manipur solid waste amadi liquid waste mapang amadi mahi amot akai sing kangon chumna luisindabaga mari lendana National Greens Tribunals NGT na Manipur lengak lupa crores ani fine thina bakang lakre. National Greens Tribunals Principal Bench New Delhi dengan satakiba hearing amana Manipur lengak lupa crores ani fine thina na buware basilok ibani. Amasum hearing asi Green Tribunal gi chairpersons Others Kumar Goyals JM Sudhir Agarwal amasum EM Pro A Senthil Bel gi bench amana satakibani. Hearing is matang na chairperson Justice Others Kumar Goyal na hai Manipur hauzik wariba piba masi sumthokna ba akakna ba matam ma piba matoktai masi gidam state langang na thaudang ra phomthoi state adu da leiriba resource adu sijinaduna pollution thingna ba hona gadabani asoi bising si kupna yingsenduna leba sigi lobunga na sana ba madi miyamgi yaifana ba thausul pekhat pa hai bisi state langak singi tangai phada ba thaudang ni amona kai sing loksin bada environmental norms nga na sat pa hai bisi lenga amagi khwaidi gi wangba priority ona thamgadabani ahan bigi oina centralized single window mechanism ama samgatuna state asida sathariba amona kai lusin bigi thabasi kupna yengsin ba mathoktai hairiba single window mechanism asi manipur gi additional chief secretary gi rank tagi tadaba miyamana lusing urban developments rural developments environments and forests agriculture water resources fisheries and industry nising departments ingi mute singsu yahon gadabani hainisu tribunals asin makatana fondoki state asida amora kai puthopagi sang ama solution bagi sang da sauna ahob leiriba sigi matana tribunal asin makatana hai Manipur hauji solid waste amadi liquid waste sing scientific oiba mongda loisindana ba thabak paikhataba sigidama compensation oina lupa crores ani asi polluters pay principle gi mokhar pikhalna ba khan khibani hairiba senpam si ring fanset account thamduna chief secretary gi yathang matung ina sejina gadabani hairi masida sunatana solid waste management gidam state sigi lairiba fansing adu solid waste processing facility remediations of legations waste sewage treatment plant sengwat pamasum girls treatment plant sing semer sijina gadabani sohari state asida solid amadi liquid waste management gi thabak sa thariba sigi marik sum report thatar khudingi chief secretary ni semduna national green tribunal soidna thagalakadabani habu wapam su yauri Hiramasi matang Manipur amora kai khombagi thabak toriba organization amagi masin chat pamisa amana pausi sida hai Manipur amora kai ningthina luisindabagi lupa crores ani gi fine thinaba NGT na khanglakpa sipunamaki oina lebuk thibani masi state langana mangjonu na thabak pekhat piramnabadi tholamdaba yabani hauzik fine oina lupa crores ani pigadoriba sigi mohutta lupa crore tararam tama kai thokpiduna hauji IMC gi makara phata haudi khombagi thabak toriba NGO taragani palom asigi missionary sing lainaba loan gi mongda pithabiram labadi ngasi thengnari awaba si thengnaram da basai amara kai sing digi sel onthokna ba thausul pekhatlo haibisi India government ki solid waste management rule 2016 this make sing palibani asumna amot akai luisinba sina senthok lehenba ngamlaba khaktada Manipur amot puba phangloi maram sin legana matam sana thabak pekhat pasangi loinana waste entrepreneurs sing tholakna ba matik chaba policy program semagi tangai phata paslei sai kharagi mamang nambul to real sina ka hena mot padagi fine thina ba NGT na khangala khebsle khrabani state sibu luna na thamba made amot akai ningthin luisina ba hotna ba haibisida environments mahut IMC na singbalenga ki department singa sikhtana natana miyam gi so asobu thautang sangi loina puthokliba amora kai singa source ta segregate tawiduna hena processing tawudo khudong sana ba sinmagi tangai phadaba lei hainus makata na phongdoki New Delhi deliver National Green Tribunal dengan satakhiba hearing aduda Manipur lenga ki chief secretary Rajesh Kumar Forest Environment and Climate Change ki additional chief secretary MS Khan Planning and Health ki additional chief secretary Bihi Bungma Mohut ki commissioner M Joy Trade and Commerce ki commissioner PK Suha PSED ki secretary N Khedabata Manipur Pollution Control Board ki member secretary Y Mangi
IMC की कमिश्नर हरि कुमार मोहट की डायरेक्टर रॉबर्ट खेत्रीमयूम PhD की चीफ इंजीनियर संगई फाव अमसुम डायरेक्टरेट ऑफ एनवायरनमेंट्स की डायरेक्टर वाई नवचंद्रा जॉइंट डायरेक्टर टी ब्रजकुमार मणिपुर पोल्यूशन कंट्रोल बोर्ड की EEW रोशन स्टैंडिंग काउंसिल फॉर स्टेट ऑफ मणिपुर प्रोग्रामर रमेश कुमार अमसुम एडवोकेट्स अनुपमा ngangom सरुक याखी सोहारी अतोप पावमदना मणिपुर पोल्यूशन कंट्रोल बोर्ड थबक हापगी वाथोक मियोई चामगा तरागा मापन की अपॉइंटमेंट ऑर्डर ककनबा रिकमेंड तौख्रे मणिपुर पोल्यूशन बोर्ड MPCB कंगलोन कायन थबक सनहनखिबा मियोई चामगा तरागा मापन की अपॉइंटमेंट ऑर्डर ककनबा स्टेट विजिलेंस कमीशन मणिपुर लेंगा की फॉरेस्ट एंड एनवायरनमेंट की एडिशनल चीफ सेक्रेटरी द सिरोल मथादन खनख्रे विजिलेंस कमीशन से अक्टोबर था मणिपुर लेंगा की एडिशनल चीफ सेक्रेटरी द थाखिबा सिरोल दुन हाई मणिपुर पोल्यूशन कंट्रोल बोर्ड लाना थबक हापगी वोकट कयामरुम लापदगी थबक सिंग अदु कमदौनो कॉन्ट्रैक्ट बेसिस ता हापखिबनो हाइबा कमीशन थिकत पाउखि थिजिनबा मतम अदु हाइदिबा थबक सिंग अदु बोर्ड असिगी चेयरमैन ओइरंबा एल राधा किशोर कुमजा इंग्लिश सिंग तरागनी पान अपॉइंटमेंट ऑर्डर पीदुना थनमखि मतम असिदा लौरंबा पोस्ट सिंग अदुगी मनुंग असिस्टेंट एनवायरनमेंटल इंजीनियर्स असिस्टेंट लॉ ऑफिसर जूनियर लॉ ऑफिसर assistant programmers amasum juniors environmental engineers environmental scientists account assistant sample collector field inspector assistants field inspector legal assistants amasum computer operators laboratories assistants computer operators LDC grade 4 driver storekeeper cameraman stenographer amadi sakidar na sing yauri hiramesigi matang na vigilance commission na PBC role adu hai मणिपुर पोल्यूशन कंट्रोल बोर्ड की चेयरमैन मणिपुर वाटर प्रिवेंशन एंड कंट्रोल ऑफ पोल्यूशन रूल 1991 की सब रूल 6 रूल ऑफ 22 की मखादा मथौ पांथोप याय अदुबु माकी मतिक मयाय सिंग अदु पांथोनब थाउदांग अखनना सिनदब तारबदि मंगजौनुना लेंगाक्तगी सैंक्शन लौगदबनि हैब वाफम लै बोर्ड असिगी थबक थौरमसिंग हेन मपुंग फाना पांथोकनब मी लौगे हैरबसु मियोयसिंग अदुगी थागी पिफम तोप सेंफम अदु लुपा लिसिंग अहुंग सहुमदगी हेलबदि मांगजौनना बोर्ड असिना लेंगाक्तगी सैंक्शन लौगदबनि हैनसु मणिपुर वाटर प्रिवेंशन एंड कंट्रोल ऑफ पोल्यूशन रूल्स 1991 गे मखादा मयेक सिंग यावरि अदुबु मणिपुर पोल्यूशन कंट्रोल बोर्ड की चेयरमैन असिना मथकता पनख्रिबु वाफम सिंग असिगा मरि लेना मियोय क्या थबक हापगी मताना मणिपुर लेंगाक्तगी मांगजौनना अयाब लौखिब लैति मरम अदुना चेयरमैन असिना मणिपुर वाटर प्रिवेंशन एंड कंट्रोल ऑफ पोल्यूशन रूल्स 1991 की सब रूल 6 रूल ऑफ 2022 अमदी रूल 23 खोंगोइने मसिदना तन मणिपुर पोल्यूशन कंट्रोल बोर्ड के अनौब अपॉइंटमेंट्स प्रमोशन नत्रगना पोस्ट अपग्रेड तौगे हैरबसु एडमिनिस्ट्रेटिव डिपार्टमेंट ओरिबा डिपार्टमेंट ऑफ फॉरेस्ट एंड एनवायरनमेंट की क्लियरेंस अमा मंगजौनना लौब मतौताय अदुबु मणिपुर पोल्यूशन कंट्रोल बोर्ड की चेयरमैन असिना मांगजौनना लौगदबा क्लियरेंस असिसु एडमिनिस्ट्रेटिव डिपार्टमेंट की लौरमदि लेंगा की लैरिबा लोगी ओइबसना कंगलोन सिंग थुगाइदुना मणिपुर पोल्यूशन कंट्रोल बोर्ड की चेयरमैन थबक तौरे मसिगी इरोइदना मणिपुर लेंगा ना कुमजा इंग्लिश सिंगनि तरागनि पांडा फाइनेंस डिपार्टमेंट की मेकेरिगी थुकिब ऑर्डर अमगी मतुंगिना डायरेक्ट पार्ट टाइम्स अमसुम कॉन्ट्रैक्ट्स एट हॉक सब्स्टिट्यूट कैजुअल अमदी अनौबा एंटिटी सिंग लौब मतमनसु मंगजौनना सैंक्शन लौगदबने हैब वाफम असिसु ngang sate makatana lawkiba thabak singi matungna thijiluba matamnasu lawriba thabak singa sigi advertisement amda thokiba leti thabak singa sigi application form pisilakpasu appointment file yorama thingnati maramaduna board sigi chairman na thabak singa sigi sathagadaba sana kanglon ngakna tawduduna ma ki apa mawngna thabak pangthoki hari मा की माइकेदगी सत्किब थबक सिंग अमदि फंगलिब खुदम संगम सिंग सि येंगलब मतुंगदा विजिलेंस टीम की माइकेदगी पोस्ट सामग तराग मपन की कॉन्ट्रैक्ट बेसिस ओइना MPCB द थबक तौनब पिकिबे अपॉइंटमेंट ऑर्डर सिंग दो कक्थनब मथौ ताब थबक सिंग लखतगदबनि हैनसु कमीशन की सिरोरदुनुसु मखातारी अतोप पावमना प्राइवेट सिक्योरिटी बैन पार्टी न पुलिस की फिजोल सेट पथिंखरे प्राइवेट सिक्योरिटी अमदी प्राइवेट बैन पार्टी की मियेशन पुलिस यूनिफॉर्म मानब फिजोल सिंग सेतुना थरम क्यादा यावरिबसि अथिंग थमखरे पुलिस डिपार्टमेंट थोप सिरोल अमदा सिक्योरिटी स्टाफ अमदी बैन पार्टी की मियेशन पुलिस की फिजोल खकी एमोफ्रेश अमदी ओलिव ग्रीन मसु की फिजोल सिंग सेत यावनरी मियेशन पुलिस का सब मानब फिजोल सेतपसिन मरमरगा मियामदमदी मथौ तोरिबा पुलिस पर्सनल सिंग अकायब थोखले मखाताना लाकदोरिबा मतम सिंग मियेशन हारिबा फिजोल सिंग असि सेट प्रहाइब यंगसिंगदबनि हाइनसु पुलिस हेडक्वार्टर दगी ASP सिंग सुखांखरे
Private security guard amadi ben party ki miyoisingnasu police ki fizolga masu manadabasing sizinabio kariguma sizinaraba thengnarabadi logi matungina mathau tabe action lokhatkani hainasu seroladuna makhatana pali amaromdana khamduna leiba bullet thumjinbada anisire Singjumai Police Station kon ba Imphal Airport manaki tidim lambida ngarang numidang pung mapalom taba matamna thokibe accident da kangkhongani pan Royal Enfield bullet thawba nahani car mana thomada thire sokpadagi lekana bangamdana sire thawdo sugi matangna police amagi imung manungda phangba pawda laikhidraba nahani dudi ulomay lekaidigi Paluzam Robinson Singa say kungamatu apokapi Bogen amadi lekai simaktigi Kasham Kiran say kuntragamatu apokpake ibomsani Kiran mga suba IRB da follower oibni hari Paush na makatana hai Kasham Kiran gi registration number thadriba bullet asi Robinson na thauraga Kiran na maning da tonglaga yumlom da halakpigi lambi Yarapot sangpam gate manak yorokpada ngarang numidangi pungpam maduda mapam maduda kin sangai festival gi gate ama police na ngaklaga sitharamki gate sithariba ngakta ngaikho haina maphamdura police personnel sing khangalakpadagi Robinson amadi Kiran makoyani lambida ngak khamlag lekhi danjadura ko kaithilomdigi haitharakpa khongjel yang thorakpa silver masugi Honda City car registration number MN01G 3112 Sina khamdra leiriba Robinson amadi Kiran da sapu kana thombadagi makoyani thina sokpadagi Kiran di lekana nangdana thawdok thopam adumakta lekidabani aduga Robinson hospital pukhatpada lekana ngamdana lekidabani hari Robinson amadi Kiran bu thomliba car adu sokpana maram oiraga thawba yadabadagi car adu su thorakhiba amadi mamangna tonglakhiba miyoi ani gari adu hundoklamlaga sinana bu honamada lekai miyamna tanarga phakhi tungna police sinakhi hari Faraba car tharokliba miyoi adu amana Robinson kawi adu amana Pibarel kawi car adu Sidar hariba miyoi sina thawbani makoyani se license paibigi sei sudabaga loinana driving license su pairamde hari thawdo aduga mari leina Singjumai police station case ma lokhatpaga loinana laikhidraba Robinson amadi Kiran gi asibak sang adu postmortem gidama rims ki mokta thamkhre haina su pausna makhatana phongdorakli makasa tarakpoina to papa manamo Elon Musk na miyoi bedu brain ge computer ga wari sanaba ngamba sip thunamak sangyeng na bathajaba thamli masamak ama hakani agency Tech billionaires Elon Musk na maki company singi manungdigi amana computer amaga communication tawba ngamhalagadaba device ama human brain amagi manungda hapsin ba tha taruki manungna ngamlagani hana yumsagisa numita phongdokre maki startup Neuralink na puthokpa interface aduna user adu makoigi wakal singi kuthangda computer singa hakthingna communicate tawba yahangani haina su manaki masamaksu chip singadugi manungdigi ama hamnaba magna thaurang tori hainasu Elon Musk naiki FDA US Food and Drug Administration aikhoigi CSang ayama thajin khre hainasu aina khali amasum thatar ulonggi manungda miyoiba amada aikhoigi ahanba Neuralinks hapsin ngamlabi yai khali hainasu company gi worolamada manaiki aikhoina aikhoigi ahanba humans implant thaurang tawnaba kana hotnari amasum tashengnama aikhoigi miyoiba mada device ma haptringai gi mamangda madu yamna fazana thabak tawnaba yamna section hotnaba pame haina sumang haiki hokiba thara Twitter laikhiba amasum Space X Tesla amasum ati company kaya marungi mapusu oiriba Elon Musk na asengba oirakhidaba kaya yauna magi company singi maramda aso sabuwa kya mangjumna haibagi damak mapu khanakhi July English singani ga taraga mapana magna Neuralink miyoibada ahan masangeng sing English singani kunna pangthokpa ngamlagani wasaki senjek amamuk sawba prototype sing yong singi skull singi manungda implant tokre amasum Neuralink ki matangna utpa mada company eduna yong kaya marumna basic video game sing sanaba natragana makhogi Neuralinks implant kuthangda kasarama screen amada lenghanbadu utkre company sing aduna implant sing adu miyoibida vision amasum mobility amuk hanjin hanabada sijinaba thorang togon han sumanaiki aikhoina ahanbi goina makoigi muscle sing thabak tawba amata ngamdraba kanaguma miyoyama bu ngamhanana bu hona kani amasum makoibu thabak tawba ngamliba khut sing yawriba kanaguma amadagi hena yangna makoigi phone operate tabu ngamhangen han sumanaiki angakwa moina thoklaba yai aikhoina spinal cord soklaba kanaguma amada haksangi thabak tawba ngamba mapung phana henjin hanabagi oithokningai legen hainasu aikhoina thajai
Neurological lainasing laying ngamba yabigi wangmada Elon Musk's ki aroiba panamdi mioibisingbu artificial intelligence na intellectual gi oina namat handaba duni hanismana ki asiguma manav system gi matang na thabak tawriba atai company singi manung United States ahanba brain machine interface tu makoina implant tawkre hanisu July da lokthokiba synchron yauri hanisu paus na makatana phongdorakli Atopa paamana Luhongbagi Nupa rail track the Siduna Phangle. Uttar Pradesh ki Mirzapur district Nupa Luhongbagi Nungan Rajasthan ki Masai se Kuntra Surban Nupa Mapamsi ki railway track amada Sina Phangle hana police nangasi phongdokre. Rajasthan ki Nagapur district ki Muem Oiriba Shriban Kumar Bukhat ki bani hana magi imungi miyai singna singnayam sumang Luhongli Nupi du yauna miyai ahung ki masakta FIR ama register tokre. Shravan Kumar mamang anirak luhong kre ma ki ahan manupi edu shikre masum atopa duna mabu thaduk tuna sakre magi marup singi pauktak tagi atopa nupi ama luhong naba magi imungi miyoi sing yaudana Uttar Pradesh sakibani luhong madu ki namang imungi miyoi singna Shravan Kumar lupa lak mangapiki Uttar Pradesh ki Mirzapur district ki Kharetar Kungangda Numaizu Numita Nupi ama luhong laba tungda luhong bagi picture sing adu magna thaki amasum nupi edu loinana magi nagauda leiba yumna halakna ba semsaki mathangi numita mahaki ashibak sang adu railway track amada leirama thenaki magna luhong liba nupi edu madugi matungna mangkre hiramadu thigana ba police team ama thakre postmortem ama satharaba matung sibigi sapsabadu khangmangangani hanisu dega police inspectors Narendra Zakha na haikenesu paus na phungdorakli Atopa paamana Nupa masama maina singduna sire ngasi nungthil pung hunga mini nifuga mangarom tarakpada Nambol PS ki manungsan ma kabo kaksing makale kai dalaiba phama mada electric na singmudagi Nupa masama lekana bada kanmangamdana laikidra hari laikidraba Nupa masadugi mami kaisam bibek saikun apapa laikidraba ke Rameshwar kawi wongoi thodam laikai dikina hari mak maina singbaga panthadana Sayon hospital pukhatuna laikanaki adubu kanmangamdana laikidabani hari thaudo osugi matangna police na case ma lokat khibaga loinana laikidrabagi haksang postmortem examination tawna rims ki mokta thamkhre sohaidi makasa tharak poina to papamana Russian President Putin siri du onthaduna mafi mangkhre cancer patient oiriba Russian President Vladimir Putin masagi official Bangalore Shiridigi onthaduna mafi mangkhri haina telegram channel amagi pauna haidi pawadu Putin gi bodyguard singdagi phangmane haidi amasum Ukraine na landaba hokraba matungda uba phangba mawongda masagi phibam yamna suksilakhiba sai humdra suraba Russian leadersi hawkiba yumsukesagi numidang wairam Siri da kumtharakbada ontharakibane ningong na taraba matungda Siri thak manga ontharaki duga makhatana amuk thak ani na nantharaki yamna thina yaishin kiba aduna maramoiduna thirinda cancer tawdagi treatment tawriba Putin asi mapi mangki haina signal tunaiki thaudo bodyguard singi mamang na thukibani makoina yamna tuna sensinduna Putin gi mateng pangki security officer ahumna manak nakpada thaba sofa amada phamanki duga doctor kauki hari doctor laklabasu khudakta yengsinbadi ngamkhidi madu mahak masagi anaba leiba duga mapisu mangkibagi ni hanasu pawgi source aduna sumakhatana phongdorakli Makasa tarak poina sport content katang mayam na thamjage South Korea na Portugal maithi ba piduna pre quarter final sangre South Korea gi honghi sana goal sanun Portugal dagi aniyamada mangjil thakraba matung khutum singduna harak tiam phongdokli ngasi irai numita South Korea na thengna sankhiba goal na hana pre quarter final gi mapham kaninkhra Portugal bu aniyamada maithi ba pikhiba loinana Uruguay ki goal masing henduna group H ki runners up oina Qatar World Cup ki pre-quarter final sangkre Portugal na maithirabasu group adugi winner aduma oiki group H ki ngasi sanakhiba atopa match amada Uruguay makhoi gi aroiba group game na Ghana bu ani 0 da maithiba pikrabasu makhoina knockout round yaukshinbagi lambi lekhide makhoina South Korea ga point mari manana phangrabasu goal 4 masing hantakhibana group adura ahum suba mapam kalhoduna ningba kaina Qatar gi campaign losinki match gi matam losilakpana South Korea na makhoi gi knockout round sanbagi lambi phanglaroidra haina panarakpa tanjada Portugal na corner ma phangki amasum ahapa matamna phangkiba corner adu Koreans defense na clear tawrakhi amasum khoi gi star striker
Son Hyung Mina ball Pangduna Sekaki. Amazumagna box Manunda, Takshilaki pasta, Ong Hisana Pangduna Maki Lamba Timgi goalkeeper, Diogo Costa Bu Mai Tiba Piduna Timgi Mai Papi Golsanki. Portugal gi Mekedi Mes ki angan matamda Ricardo Hortana san ki goal na mes adu mangzil thaduna satkraba matung mes ki kungatere suba minita Kim Yanglon equalize sanduna Korean singi asa lenki makhoi gi corner amada Portugal gi captain Cristiano Ronaldo da panduna lakhiba ball Yanglon na phangduna Portugal gi net manungda kauksinduna makhoi gi equalizer adu sanungam ki amasum stoppage time minutes taruk hablakibaga clearance ama son siung mina lauki ama sumak masagi haptagi ball pukhalaki Portugal gi goal tamna pushilaktuna Portugal gi defender singi marakta pithorakiba pasta world boss ki striker wing hi isana auction ki shot Portugal gi goalkeeper Diogo bu mai thiba piduna san ki goal na mes adu mai pakna bigi make sumki Aroiba mikupta san ki goal aduna group high ski runners oina ani subu mafam kanduna mathangi round sanki Ghana bu ani 0 da mai thiba piram kiwa Uruguay gi goal 4 da masing henduna group adugi standing da ani sub mafam adukan ki Portugal na group adugi makok singduna South Korea ga loinana knockout round qualify oimina ki ngasi Uruguay gi Georgian di Areseta na goal ani sanduna Ghana bu mai thiba pikrabasu tournament sigi makhata ba asa tonabigi matik sapdu ki sei taragani thuki mamang Uruguay ge sanakhiba quarter final da extra time sanakibada mai paknaba ngamdana leikraba matung shootout mai thibana hokiba Ghana na match adugi kunmathu suba minute goal mangzil thana bi kudong saba ama lokhi temandugi mekedi ki penalty ma lokhi adubu Andri ayona kawkiba penalty Sergio Roses na ikongkom na goal kanduna mai pakan kidi match ki kungatruk suba minute Luis Suarez na shot ama kauksing kraba matung Uruguay gi di Eresieta na close range tagi head toxinduna team gi goal sanduna match adu mangzil thabangam ki minute ki matungda Suarez yauna sagat khiba attack amada Eresieta na team gi amasuma ki ani subu goal sanduna match adu goal ani mangzil thana saki goal ani sota khibana Ghana na makhoi gi Qatar da knockout yauksin bagi thauna hanki makhoi na match adu mai paklagadi soidana mathangi round yauksin bagi lambi leikhrabasu ahan bahapta goal ani shotna laikiba adugi makhoi gi knockout round yauksin bagi mangzil mangphauna roidebagi phiba amada leiki ahan bahapta sankiba goal ani eduna Uruguay na match adu mai pakhi adubu makhoi gi group ki Portugal amasum South Korea ga ani na sanakiba match ki stoppage time na South Korea na sankiba goal na Portugal bu ani amada mai thiba pikhibana Uruguay na Ghana bu mai thiba pikhrabasu madugi kana ba phangkidi Uruguay na point mari phanglabasu South Korea dagi goal masing handana sankibana group adugi ahum suba mafam kanduna ningba kaina Qatar gi campaign loisin khensu pawsna makata na phongdorakli loisilak poina narol thaudang pauksi dige to pamarui ba pawkhrang ma mayana thamjage NSN IM na numoi maru thamnamle NSN IM na state asigi development project sing da athing mapi bigi sroga moina Imphal West ki Singda Dam beautification ki thabak suriba Keystone Infra Company ki project manager da CL ki demand ga mari leinana thabak suriba company asigi miyoi singa numoi maru ani ga loinana CTM iraga piramle hairiba CTE du da loop asida atuba matana contact torokna ba mobile number 9612834589 su iram khiyadi loisilak poina ten mapang tang mem na thamjage Reliance Company na Swedish retailer gi makada Manipur gi helnung gi products online da mapalam na yun ngadari Reliance Company na Swedish retailer gi makada Manipur gi helms and handicraft gi makada saba GI Tech phanglaba pothok sing amasu mutkiba yabi gi akiba lerabo pothok sing online kuthangna mapalam na yona bi gi matangda expert weaver amasum designer sing Manipur da lakani haina Ministry of Textile gi Weavers Service Centers Porompat ki Assistant Director M Ibokal na phongdok rehdi Manipur Handlooms and Handicrafts Developments Corporation Limited a governments of Manipur enterprises na sinduna hokiba November 3 gi haudun Imphal gi Pauna Bazar da leiba Manipur Handlooms and Handicrafts Developments Corporation office ki Pauna Marta Satharaki District Handlooms Expo 2022 ngasi lusin kreso haidi adu hausko na di myam pau su matanga su lusin jarga masu myam pun anobam ten ngamine se